Akasbani Imphal Wahengbam Rajesh na pau pajari ahanbada maruiba pau Manipur petrol amasung diesel black market yoli singi mathakta thabak lokatnaba jilagi SP singda sarkar na khangankre Mukhyamantri Nongthomam Biren Singha Sabhabati oiduna PWD yauna tongan ba bibhag singi mifam pangtokna wafam kaya khanakre Med bibhag na hairi lagliba numit mangani asda Manipur Nagaland Mizoram Tripura Assam amasung Meghalaya gi mafam kaya da akan manong churaba yai Chandrayaan 3 na thagi leimaida mai pakna takiba numit puning singduna hayeng leibak sinba thungbada National Space Day gi thoram pangthokani amasung AIMS amadi Ram Manohar Lohia Hospital gi Resident Doctor Association gi thabak lepagi khongjang Supreme Court ki yathang matungina handokre Raja sigi tongan mamapam singda hangliba petrol pump singi mamangda lanai mio singna petrol amasung diesel black market yoliba singi mathakta thabak lokhanaba Consumer Affairs Food and Public Distribution gi Director Robertson Asemna hairi jila singi espingda iba cherol amada director na hai rises the hauji petrol amasung diesel gi stock marang kaina lai amadi masibu black market yoliba asi khudakta lepan ba tangai phade marmaduna mari leinaba SP singna black market petrol amasung diesel yoliba singi mathakta khudakta thabak lokhanaba khangali Maragasta director na thokpa atopa cherol amada hai rises the miam na mi paibadagi petrol diesel leinanaba petrol pump singda queue sangna lepa thenare rises the petrol amasung diesel marang kaina leiri amadi petrol pump sing mahoksagum hangnaba cherol aduna hairi miam nasu makhoi gi darkar leiba sing tamak leinanaba cherol na khangalakli Akasbani paumina hai Imphal gi maruiba petrol pump sing koina satuna yenglubada petrol pump kharadana miam queue pareng sangna lepa khara amadana petrol nil haina thaba thengnaki Mukhyamantri Nongthomam Biren Singha Sabhabati oiduna Public Works Department PWD gi review mifam amangasi pangthokre Mukhyamantri gi Secretary Office ta pangthokpa mifam aduda rises the paikaliba infrastructure project singi matangda amuk hanna yengsingki Sakot tharangi thabak sing mipung kudimakta phanganabagi demak bibhag asigi thabak thorom sing asoi angam yaudana ingna tamna thabak pangthokpa yanaba wafam singsu khanaki hari ngasigi mifam aduda Works Mantri Govindas Konthokjam amasung PWD gi Chief Engineer Ningombam Subhasa Singba saruk yaki Amorom the Youth Affairs amasung Sports ki oiba review mifam amasu pangthoktuna bibhag asigi makhada paikhaliba thabak thorom singi matangda wafam sing khanaki hari Social media da thagapa warol amada Mukhyamantri na hai rises the sana khotnaba bu hena sakhanaba naha sing amadi miyambu saruk hena yahanaba wafam kya khanaki mifam aduda Sports Mantri Govindas Konthokjam amasung Youth Affairs amasung Sports ki Director T Fulena chingba saruk yaki Mukhyamantri na Sabhabati oiduna Manipur Minorities and Other Backward Classes Economic Development Society MOVETS ki mifam amasu Mukhyamantri gi Secretary Office ta pangthokki mifam aduda rises da leiriba minority jati sing OBC amasung schedule caste sing chawkhatnaba thadaragliba project sing sanahanmegi matangda khanaki hari MSPDCL na ngarang amasung ngasi tongan mafam singda rate chathabada mai huralaga thalambagi damak IST consumer kumapan amasung LT consumer ani fare hari MSPDCL gi General Manager na thokpa cherol magi matungina Kaksing Division digi mioi mari Bishnupur digi tara Thobal digi ahum Imphal East Division 2 digi taret Imphal East Division 3 digi mari Churachandpur Division digi ama amasung Wangkai Sub Division digi mioi ani phagaki makhatana mai phabagi drive chathagi ni hari Hanagi Mukhyamantri Risang Kaising Laikidabagi Taret Laksubak Kumon Thorong ngasi Manipur Pradesh Congress Committee na sinduna Imphal gi BT Road leba Congress Bhavan da pangthokre Thoramadu MPCC gi President Kaisam Meghasandra Hanagi Mukhyamantri Okram Ibobi CWC gi member Gaikhangam yauna dol asigi lusingba sing amadi karmi singna Risang Kaising gi photo da laikatuna ikai khumnaba utki Thoramaduga mari lenena wangang bada Okram Ibobi na hai hanagi Mukhyamantri Risang Kaisingna Manipur gi apunbagi saktam kaiba yaroi amasung lamdamasa khunda minariba mioi sing nungsi chanana leiminagadabani haiba wakalon adu induna chatpa tangai phade lusingba sina lamdam asigidamakta laukiba thokdang singbu ikai khumnaba utpa oina palanasi pangthokpani Akaknaba pawama phangbadagi security force na Thobal jila gi Tekcham maning chingda ngasi thihumbagi thabak chadabada kujuk khulai kayamrum phagale hairi Assam Rifles ki PRO na thokpa cherol amada hai thihumbagi thabak aduda 9mm carbine ama ball action rifle ama 9mm pistol ani M26 pistol ama amadi pokhai biya ba masak sing phagale hairi pharba polam sing Manipur police ta sinakre hairi
Amaromda ex servicemen amasung bir nari sing unaduna wari sanabagi thorom ama Churachandpur jila leba Assam Rifles camta ngarang pangthokre hari. Assam Rifles na sinduna ngarang tupulda lemna layang bigi kem amasu pangthokre madula miyoi sam humpurom lemna layang ki hari. Paugi maraktana break ama. Awang nungpok Bharat sin batungna diagnostic ki lamda sahi nipu mangjil thana lakpaga iroinana Babina Multi Specialty Hospital galoinana anoba ana layeng gi pandub ama miyam da lanthokjari. Adongi mathau tabasing fanganaba sem saraba general medicine surgery pediatrics amasung atai kya yauna speciality kun henbada akhang ahi kaya gi changdam ningai leitraba service lobiyo. Sajiwa Jail Road Khabaisoi Imphal ista lengbira u natraga 180034538811 da call tobiro. Ana layenge anoba standard khangdokpiyu amadi khwaidigi nauba update singidamak social media da aikoi follow tobiyu. Babina Hospital where hope meets compassion. Tabiriba pausi Akashvani Imphal legini. Indian Meg Bibang Hari lagliban min mangani asda Manipur, Nagaland, Mizoram, Tripura, Assam amasung Meghalaya gi mafam kyada akan manong churaba yai. Bibag asin hai awang thangba Bangladesh da low pressure laiba maramna lagliba pung kunmari asida Assam, Meghalaya amasung Tripura gi mafam singda nong kana chugani. Bibag asin hai nongpok, nongchup, awang nongchup amasung mayai thangba Bharat gi mafam kyada lagliban numit marini asida akan manong chukigani. Indian Meteorological Department Imphal Center na hairi Raijasigi Jila Singda Maruina Tamenglong Senapati Kangpopi Ukrul Churachandpur Pherjol amasung Kamjongi mafam kyada akhak arogaloina nong churaba yai. Kaksing Jilagi manung chana leba wabogai kendradang ising ichawna solaba lawpham sing ngagi pham sing amadi yum sing gi phibam kendra sigi MLA Dr. Usam Debena satuna yengsingkre kongchat adudai MLA na hai numit kharani gi mamangda chukiba nongna sengmai turel gi torban mafam kyada kaiba amadi ising pathopodagi wabogai kendri mafam kyada ising thumjille mangnai ichawna solaba mafam singda Rajya Sarkar gi maikai digi pangba yaba mateng pangnaba district administration kaksinga khanari. Itai beres ki thong sing mapung phan hangdoktuna Loktak Park mapalda leiba ngagi pham sing ising thumjiliba sing khara safanaba honari hairi aikoi gi Bisnupur Paumin hai ising isaugi awaba maiknariba singda district administration na pangba yaba mateng pangli khangalaba mioi singda sieng hawai yauna tangai phadan sangma polam sing yenthokli hairi. Manipur haukiba numit kharani asda nong leptana chubadagi thorakiba khudaki ising isauna Thawbal Kaksing amasung Bisnupur jila yauna mayai lambigi lomi amasung ngami kyagi imung singda chauna amangata thole haina Manipur lomi lukki cherolamana hairi ising isawasina yamlaba lopham sing yauna ngayok pham amadi poultry farm kya ising thumjin kibadagi awaba mayoknare. Sengmaijing Gram Panchayat low pari chamri yangkhairom ising thumjingkre hianglam maning amasung mamang lokol yauna lamjawgi low pari lising anirom su low panba haunarba matung ising thumjingkre lomi sing amasung ngami sing na mayok nariba khudong sadaba sing ko anaba agriculture bibhagna sathok leiba phawdi amasung harna singba athuba marang kaina phanganaba dabi tauri. World Sanskrit Day ga mari lenana Manipur Sanskrit Mahavidyaloy Sangaipat Imphal na chayol ama chupna Sanskrit Sapta Samuraha pangthokli masigi manungchana ngasi Department of Transfusion Medicine RIMS Lifesavers Manipur ga khusam naraga dan tawagi thoram ama pangthokre. Chief Medical Officer Imphal West ki makada District Health Society amasung NPP CD ga punna sinduna Imphal gi thangmaiban Khomdrang Selungba Upper Primary School da hangliba relief camp da screening camp ama pangthokre camp adu leiba mioi sani humpunithoi taba watpagi screening toki hari. Hugskill Gilam the Tabak Toriba Singak Senaba Akanaba Ain Semnaba CPI Manipur State Council and Dabi Tori. Handak the Kolkatagi RG Kar Medical College Amasung Hospital gi Dr. Nupi Amabu Tamtina Hato Piramagitong Laibak Tibani. Medical Service the Lady Nupi Sing the Aki to Jumba Pound the Naba Akanaba Ngak Siri Tarang Paikanaba CPI na Matam Kayadagi Kendra Sarkar Taksinduna Laki. Raja Kradadi Akanaba Ain Semnabasu Raja Punamaki Wendi Hugskill Gilam the Tabak Toriba Sing Ngak Tok Janaba Ain Semba Latri. Maramaduna Jenaba Sing Atubada Chairak Pinaba Honabagi Matakta Nupi Medical Practitioner Singi Hak Kananaba Sarkar Asina Akanaba Ain Sembat Dabi Tauri. Sampurnata Aviangi Matanga Tha Kudingi Pangtokpa Review Mipam District Administration Sandena Sindunangasi Jila Asigi Deputy Commissioner gi Chamber da Pangtokre Niti Ayog ki Aspirational District Program Sandil gi Makha da Pangtokpa Mipam aduda Aspirational District amasung Aspirational Block Sakpi Karong da Paikhaliba Thabak Thorom Singi Matangda amadi Madubu Paikhatpada Thengnariba Khudong Sadaba Singi Matangda Wafam kya Khanaki Hari.
NSS Cell Manipur University, Lions Club of Kanchipur amadi Department of Forestry and Environmental Science ka puna sinduna एक पेड़ माँ के नाम हाइबे हिरमदा नुमिनिनी चुपना मणिपुर यूनिवर्सिटी के कैंपस दा उ चारा सिंह थाबगी थौरम पांगथोक्रे मणिपुर यूनिवर्सिटी के वाइस चांसलर प्रोफेसर एन लोकेंद्रना लुचिंगदुना उ चारा चामिरोम थाकी हाइरी उखुल डिस्ट्रिक्ट एडमिनिस्ट्रेशन जिला अदुगी मफम क्यादा उमंगी सरुक हेंगननबा पांदमदा उ चारा थाबगी थौरम सिंह पांगथोकली एक पेड़ माँ के नाम कैंपेन की सरुक अम ओइना ngasi तोंगान तोंगान मफम मंगादा उ चारा सिंह थाकी उ थाबगी थौरम अदु जिला अदुगी डिप्यूटी कमिश्नर श्रीमती जुरिंगला केंगुना लुचिंगदुना उ चारा सिंह अदु थाकी 21st Livestock Census हाइबसिगी मतंगदा नुमिनिनी की ओइबा ट्रेनिंग प्रोग्राम अमंगासी संजेनथोंग इम्फाल लेबा फार्मर्स ट्रेनिंग हॉल वेटरनरी कॉम्प्लेक्स दा वेटरनरी एंड एनिमल हस्बेंडरी की डायरेक्टर आरके खोगेंद्रजिना हौदोक्रे ट्रेनिंग प्रोग्राम असी मरुओइना सही असिगी सेप्टेम्बर की डिसेंबर फाउबा पांगथोकदबा सेंसस असिगी दमक्तनी प्रोग्राम असिगी मरुओइबा पांदमदी युमद लोइबा सासिंग अमसुंग येन गानुगी चपचाबा लाइवस्टॉक पॉपुलेशन डाटा फंगनबगी दमक्तनी पाउगी मरक्थना ब्रेक अममो Rolex tilat hidak si Manipur gi lopham kaya da mai pak na sangeng tawraba tilat hidak ni Rolex si season bana mayol chikbi mana konsin bi phauda taba utong tin ngaroi ka bi marek angang bi waikup man bi ingelai chubi using sa nambi til mahi chupatil singdagi ngathopungami mahusha gi khalda akai ba amat pide aduga pam poba gi awaba ma suklai leiroi har natraga lengoi kharada yalaga hekta chaibi yare Rolex si adom gi manak nakpa tilat hidak yonba dukan khudingda phangbiragani Rolex Lomi Singhi Asin Mamaru आकाशवाणी इम्फाल की पाउ ताबिरी लेबाक सिनब थुंगबदा हयेंग अहान बोइना नेशनल स्पेस डे की थोरम पांगथोकनी ममांग सही की अगस्त कुलुमदोइदा चंद्रायन 3 ना थागी लेमाइदा माइ पाकना ताकिबबु निंगसिंगदुना नुमित असि पांगथोकपनी कुमची सही की हिरमना टचिंग लाइव्स while touching the moon Indian space saga haibasini Bikram lander na thagi kha meru thangba mafam da ihan hana taba ngambagi leibak oikiba amadi thagi leimai da taba ngamba mari suba leibak oiba ngamkiba adubu ningsingduna National Space Day gi thoram asi pangthokpani Indian Space Research Organization ISRO gi ऐतिहासिक orba khongthang asibu thagat poina Pradhan Mantri na matamduda sahi khudingi August kulumdoi asi National Space Day haina pangthokani haina laukthokkibani Manipur su palan thoramasi Manipuri University ki Department of Physics na sinduna University asigi court hall da pangthokkani All India Institute of Medical Sciences AIMS amasung Dr. Ram Manohar Lohia Hospital gi Resident Doctor Association gi khongjang handokre Dr. Singh strike changchili ba adu handoktuna masagi mathok da hanjinna ba Supreme Court na hairakki ba matungina Dr. Singh aduna khongjang adu handokki bani hairi AIMS की रेसिडेंट डॉक्टर एसोसिएशन की चेरोलमन हाई आरजी कर मेडिकल कॉलेज की थोकदोक अदुबु सुप्रीम कोर्ट न लुमन लौदुना लेबाक असे लेरिबा हक्सेल की लमदा थबक तौरिबसिंग असोय अंगाम याहनदनब होनरिबा अदुबु थागतिंगाइनी नेशनल टास्क फोर्स सेमदुना हक्सेल की लमदा थबक तौरिबसिंग असोय अंगाम थोनदनब लौखलिबा थबक अदुबुसु एसोसिएशन असिना थागतपा फोंगदोरकली Maragasta CBI na RG Kar Medical College ki hanagi principal ngasi Kolkata da amuk hana wahang paung chathakre Nongchup Bengal gi Haksel Bibag na Dr. Manas Bandhopadhyay bu college asigi anoba principal oina aduga Dr. Satparsi Chattopadhyay na anoba medical superintendent amasung vice principal oina hapkre प्रधानमंत्री नरेंद्र मोदी ने ngasi वारसोदा पोलैंड की प्रधानमंत्री डोनाल्ड टस्क उनदुना लेबाक अनि की मतंग मिफम पांगथोक्रे पोलैंड की खोंगसता लेबा प्रधानमंत्री बु वारसोदा पोलैंड की प्रधानमंत्री डोनाल्ड टस्क तराम ओकी श्री मोदी खोंगसत असि सही निफु मंगा की मतुंगदा भारत की प्रधानमंत्री अमना लेबाक अदुदा सतपा अहानबा खोंगसतनी खोंगसत असिना लेबाक अनि की मरी हेना सेसिल हनगनी हाइना केंद्र की मपान थोरम मंत्रालयना हाइरी अरोइबदा मरोइबा पाउ Manipur petrol amasung diesel black market yoliba singi bathakta thabak lokatnaba jila gi SP singda sarkar na khangankre Mukhyamantri Nongthomam Biren Singh na sabhabati oiduna PWD yauna tongan ba bibhag singi mifam pangthoktuna wapam kya khanakre Med bibhag na hairi lagliba numit mangani asida Manipur Nagaland Mizoram Tripura Assam amasung Meghalaya gi mafam kya da akanba nong churaba yai Chandrayaan 3 na thagi leimaida mai pangna takiba numipu ningsingduna hayeng laibak sinba thungbuda National Space Day gi thoram pangthokani amasung AIMS amadi Ram Manohar Lohia Hospital gi Resident Doctor Association gi thabak lepagi khongjang Supreme Court ki yathang matungina andokre Paulo Jare